State Force Commando Thamba Yaroi Haiduna CoTU Amadi ITLF na Koukhiba Pung kunmarigi total shutdown gi Khongjang Ngasi Ahing Nongyaidagi Houkhre. Committee on Tribal Unity CoTU Amadi Indigenous Tribal Leaders Forum ITLF na state asagi kuki zone namna khundaba mafam singda Koukhiba Pung kunmarigi total shutdown Ngasi Ahing Nongyaidagi Houkhre. Total shutdown asigi sarugoi na Imphal Dimapur National Highway number 2 gi Kukizo furum na namnataba mafam ama oiriba Kangpokpi district ki tongan-tongan ba mafam singda Ngasi Ahing Nongyaidagi hauraga shutdown kauriba volunteer singna lambida hangba koilas drum amadi achauba nungjaw paisinduna highway asida makhal amatagi gari chalhankhidre. CoTU Amadi ITLF na state asigi maruway na Kukizo furum na namna khundaba mafam sing maruway na more amadi masiga naknaba Kukizo na namna khundaba mafam singda State Force Thamba Yaroi State Force na kahian ba thabak thauram sing chathaduna Kukizo tribal sing bu tathi tawai na tawbagi thawong yaning de State Force sing Kukizo na taba mafam sing dagi lokthokadaba nei. Central government asu Kukizo furum na namna khundaba mafam sing dagi State Force maruway na Commando sing lokthokhan gadaba nei. State Force sing Kukizo na namna khundaba mafam sing dagi lokthoktraba de State asida santi hanjilakpa ngamloi haina wafam thamba laikhraba nei. Pung kun mari asi hayeng sagolsel numit ki Ahing Nongyai fauba shutdown asi sathagani haire.